खुरुमजरी इमेज टीवी मीटिंग ताबीरिबसिंगबु मेंडे नोमाइथेमना तारामना ओक्सरी मसिनुंग तिलिपाव पिजरी लमदम असिगी येलहो फुरुपनी हाइरिबा थंगाल चिरु आइमोल तराव कोइरेंग पुरुम लमकांग कोम सोथे अनाल अमदी मरिंगना चिंगबा फुरुप सिंगी खुन कया कुकी खुन्नी हाइना कांपोपी डिस्ट्रिक्ट बेस तौबा कमिटी ऑन प्रोटेक्शन ऑफ ट्राइबल एरियाज मणिपुर कौवा मना नेशनल कमीशन ऑफ शेड्यूल ट्राइब्स दा से थारम ले हाइरी हाइरिबा सेरोल अदु कमिटी असिगी मिहुनी हाइबा साइकुल सब डिवीजन की मनुंग सनबा एल सजांग विलेज तगी पाउमिलियन हॉकिप कौबा मियोय अमना थारम बने मधुगी मथक्ता तांखुल अमदी लियांगमाई फुरुपनसु कुकी सिंगना मणिपुर थुगाइदुना सेपरेट एडमिनिस्ट्रेशन तालिबा असिदा आयेतपा लैते हाइनसु तक्सिलमले हाइरी मणिपुर की अपुनबगी सक्तम थुगाइदुना येलहो फुरुप सिंगबु लान उहल्लिबा पाउमिलियन हॉकिपना नुई मंगानी की मनुंगदा सेंगदोरकनबा अकनबा वाफम थमलदुना करीगुंबा पीरिबा मतम असिगी मनुंगदा लाले हाइना सेंगदोक्त्रबदी माकी मथक्ता पुलिसता एफआईआर थारगनी हाइना फेडरेशन ऑफ हॉमी की माइकईदगी सेक्शन वारोल थमलकली लोइनना लमदम असिगी अपिकपा येलहो फुरुप ओइरिबा आइमोल थंगाल चिरु मरिंग कोम खारम कोइरेंग नचिंगबा फुरुप सिंगी लुचिंगबा सिंगनसु कुकी न तालिबा सेपरेट एडमिनिस्ट्रेशन याबा ngamloi अपिकपा येलहो फुरुप सिंग कुकी की मनुंग सनबा यारोय हाइरकली वाफम असि कुकी सिंग न तालिबा सेपरेट एडमिनिस्ट्रेशन तानबदा लमदम असिगी येलहो फुरुप सिंगबु कुकी फुरुप की मनुंग सनहलकपगी थवोंगबु यानिंगदबा फोंगदोक्लदुना ngasi फेडरेशन ऑफ हॉमी न सिंदुना मणिपुर प्रेस क्लब की लोकताक हॉल दा प्रोटेस्ट सथखरे प्रोटेस्ट अदुगा मरी लेना फेडरेशन ऑफ हॉमी की प्रेसिडेंट सापमचा जादुमनी नहाय कुकी सिंगना सेपरेट एडमिनिस्ट्रेशन तानबदा लमदम असिगी चिंगी येलहो फुरुप सिंगबु कुकी ओइना ओंथोकनबा होनरकलिबा असि यारोय येक सलाइ लेबा लमदम असिदा कुकी सिंगना कैदोनुंगदा सेपरेट एडमिनिस्ट्रेशन तानबा ओइथोक्तबनी यासु यारोय चाही लिसिंग अनि हेनबगी पुवारी लेबा मणिपुरदा कुकी हिल्स हाइबा लेते मणिपुर ने इंडिया दा मर्ज तौखिबा मतमदा तंपा की पाक साउबा सरुक ओइरिबा स्क्वायर माइल साट्रेट खक ओइरबदी चिंगी सरुक सिंग असि करम मतमदा इंडिया दा मर्ज तौखि हाइबगी व्हाइट पेपर पुथोकदबनी ngasi fawa manipur government na kaitariba selfam na hinglibani haibasi kuki na khangadabani separate administration demand tauba federation of home na yete adubu kuki singi horafam Israel natraga Myanmar da oina demand taugadabani kuki asi lamdam asigi original adivasi natraga janajati su natte haibasi khangadabani haiki एडमिनिस्ट्रेशन की मायोक्ता अखोई सब साब फिरे बमा लेमिनबगी नुमितुम अखोई नगसी फेडरेशन हमिन उचबनी अदुना उजिक लेरिबा अखोई पाउमलेन हॉकी की मथक्ता एफआईआर अमा अखोई हम थुनसलनी अखोई 5 डेज की मतम पीरे अदु 5 डेज में मतम सिंग मनुंग माने सेंदोक्त्रबा अरु दारे लिगे नोटिस तागनी एफआईआर अमा सोइदना अखोई माय मथक्ता चलगनी लोइनना नेशनल कमीशन ऑफ शेड्यूल ट्राइब ता अखोई मान थारिब सेदो मधु आरामनी युमफम यौदबनी हाइबदु मधुगी प्रूफ का लोइनना अखोई ngaraang अखोई थागरे अदुना अखोई की पानमदी फेडरेशन होम की पानमदी येलोमिसी की पानमदी सुबन खक्तगी अखोई की मियामदा अखोई यादी हाइब लौथोकदा नतना थबक तो थोंगनबगी सब चाब फिरेबतुमा अखोई लौजरी हाइब वाफम जेमा आई थमजगे अदुगा मणिपुर दा थोलेबा लान असिगी वारोय सिनेमा पुरकनबा होनबगी महुत्ता इंडिया गवर्नमेंट की याथंगाइदुना लेरिबा मणिपुर लेंगा की लिचत असि मियामना खांगदुना लेबगी पनखै लेट्रे अथुबदा वारोय सिनेमा पुरकनबा होनद्रबदी मियामना अरोइबा पंथुंग अमगी वारेब लौनबा सेम साबा लोइरे हाइना सिंगजमै सिंगामखा सलाइ अपुनबलु सनुलालगी जनरल सेक्रेटरी अकोइजम स्थानतीना फोंदोखरे ngasi manipur press club ki thangjing hall da pangthokhiba paugi mifam amada wafam asi phongdokladuna santi na hai manipur da haukiba chahi gi me ohum dagi hauduna thokliba la india government amadi manipur lengakna karamba mawongda waroisin puraknaba silibagi haibasi yamna kupna senaduna lakli loinana hayengdagi famba haugadawriba assembly mifam asida lan asigi waroisin ama puraknaba miyamna yaba wareb ama lauduna india government da मणिपुर की स्पीकर ना चेरोल अमा थागदबनी
Manipurda mahausadagi leiminaraklaba yelhomi furup khudingma machet tana thugainaba silakliba asi laibok thibani lan asigi waroi sinama puraknaba honabada lengangna thodang lauba ngamdrabadi laibak miyamgi achouba khongjang ama lakani amadi lan asina maram oiduna mayum makai maina tumna thadopi khraba miyoi lising kayana hauji sangjafam lauduna leiriba relief camp singdagi makoi gi yumda karamba matamda hanjil hangani haibagi akaknaba matam ama India government amadi Manipur lengakna lepthok piba amadi makoida thajaba ama pibagi warep lobiyu hainasu phongdoki Sadaiba tanule kadraba lal asi atuba matamda losinba Bharat Sarkar da warep ama yamna tuna thadagani lengakna MLA single wenana rajeti I asetpa kogi warep political decision ama loguna Prime Minister da unaba honabada mai papang ngamdagani lamdam masigi miyamgi khongjangna Prime Minister bu makhona thongna lahanduna kogi onajage haibigi ayaba se koi ngom khutong hi pibiyo koi Manipur pajasida Manipur gi miyambu ngak senaba leiriba Assam Rifles na kuki singi mateng phongna pangliba sina Manipur dagi Assam Rifles athuba matamda lauthokro haina nupi khunai maira paibi loop amadi liwa bokul makhong maira paibi loop ki maira paibi singna Manipur lenga ki mathakta taksin khre ngasi Manipur Press Club ki thangjing hall da pangthokiba pawgi mifam amada wafam asi phongdokladuna nupi khunai maira paibi loop ki advisor KH Sasimukhi na hai Manipur da tholiba lan asida tampaki mafam singda karigumba thabak ama tawba matamda athingba hector thamba aduga singi mafam singdana free thaduna tawning bata tawanbagi thawong asi pende lan asibu ngak senaba thamliba Assam Rifles na nakan ani gi miyoi singbu ngak senbagi mahuta kuki singi michangda leptuna maitai furupta phongna singna duna lakliba sina micham miyam kaya Assam Rifles na tawrakliba thawong asi yaningde maram maduna Manipur dagi athuba matamda Assam Rifles lauthok u Manipur da Assam Rifle leiriba makai Manipur gi lan loisinba ngamloi haina CRPF ki hana ADG oiramba PK Misrana phongdorakkiba wafam asi achumbani loinana Manipur gi Chief Minister Nongthomba Birenna lan asigi matangda thongdang kaya lofam thoi kuki MLA tarana makoi gi tongan ba administration nama semnaba talakpa demand singda makoi amata oina sogatli adubu aikoi gi MLA singdi kadai kari gi marol amata loan dribano hainasu hanglakli ohenge hairabadi Manipur dagi takhokiba akoi bu lehendaba dagi kuki singna mathong huktaba thabak tawriba sing asisu Manipur dagi maru phangna manghalaga makoi busu tangthokkiba asi India government amasung Manipur government na ahakpa thabak tawbiduna masi tawbiu haidana ingisina leyanaba akoina masi khongdokjanibani neda Laingakna school Fagadansi mission gi second phase ki makhada school chamaga kun khangatpagi manungda school ama oiriba Bisnupur district ki manung sanba Ngaikhong high school ngasidi award pa kaya ama leibana school asi mulakpa yana leiraba pukning nungsiningai oiraba school ama haibadu oiduna leire koina saluba paumi singda Ngaikhong Khulen Jila Parishad member Khwairapam Sanamatumna phongdokkibada school asi yamna liraba amadi masida tamkiba mahairoi kaya asangba mi oikhre aduga school asi NEP 2020 gi makhada pre primary school education da hapsilaktuna pre nursery dagi hoduna class 10 fawwa leiba asida handak sahi gi oina mahairoi sanipan hena leigadaba topa school kayada satkibadagi sahi asigi oina mahairoi samri ga nifu manga khaktamak mahai tamli masigi manungda Manipur da hojik thokliba irang asina saitheng fanglaba lanjenarakpa mahairoi sama hena yauri school asigi oja taramathoi khak lei headmaster di leite loinana oja amadi staff suna leite aduna school asi mami samjilapagum tauri maru aina laba mahairoi singi khanbiraga school Fagadansi mission gi makhada 2022 gi September completion report pigadaba adubu saba horamlaga loisindana leiriba Netaji Subhash Chandra Bose Abhyasa Vidyalay haina mingthonba nupa gi famung yangkhai amasung nupi gi famung yangkhai
ꯂꯩꯒꯗꯕ 100 bedded hospital ngasi fawba loisindana leiriba loisinbiyu infrastructure walibasing semgatpiyu loinana leingakna athuba matamda midiang sangduna school asigi awatbasing menkhatpiyu haiki DC ADM dasu ko information thamjare loinana koi local MLA dasu koi haribasi athuba matamda develop tawbiraga satra sing thamnana bagi damakta koi kyaran haijarabani adubu ngasi fawba hariba school sigi phibam amadi hostel sigi phibam si adum laiba phibam si dum lengna lai menda majina bo authority da simatangdi mapung phawa amadi kariani relief camp ki satra su laiba lanjira laiba satra su laiba mafam nena Kasar Assam gi Boaljur Lanleima Maira Paibi Lupna Jiribam gi tongan mafam sing da hangliba relief camp da satuna mateng pangkre mateng pangkiba pochai sing adudi firol chana thaknaba angang singi sanabagi pochai azapo na chingbani mateng pangba lakhibi Boaljur Lanleima Maira Paibi Lup ki president Okram Joymalana haikibada ngasi aikhoi gi e mari singna awa ana taraba matam asida aikhoina ireiba ki damak tasu aikhoi leizari haiduna mateng pangba lakchabani jiribam da leiriba ahal laman amadi nupi angang singi awaba ubada hena thamoi soi hairaduna Bharat ki Prime Minister Narendra Modi, Home Minister Amit Shah amadi Manipur ki Chief Minister N Biren na awa ana taraba sing asi kokhan biduna mahusa gi punsida hanjinnaba honabiyu haina apil tawjari haina fongdokhi Yamna laibak thiba thodok ama oina sing ningkhaiba ki thodokta sahi ani gi angang ama yauna mama macha ani leikidre mapana sokpadagi aruwa fibamda laikannari thodok asi ngarang numidang pung 12 makhairom tabada Tamenglong district ki Dimthanlong village ta thokibani laibak thiba thodok asida leikidraba mama adugi maming Dwanjang Liu Kamai sahi kunipan aduga angang adugi maming na Jaujing Liu Kawi sahi ani romta ngairi hairi Sing ningkhaiba thodok ta soklaba mapa aduna Ringsinglung Kamai Kawi Manipur Police Department ta constable oibani mahak yumna nanduna sokpani mahaki fibam khara lubadagi Imphal gi hospital amada puduna aruba fibamda laikanari hairi thodok asida Ringsinglung Kamai gi manaw nupani haiba class 9 tamliba Chungkhaingam Kamai Kauba miwai amasu sokhi adubu mahakti thoina khudongthiningai oidre Thodok asigi pau tabada awaba taraba imung asida Tamenglong district ki DC amadi police ki makok thongbo official sing laktuna awaba da saruk yakre hairi matang sida ngasi nungthili pau pisaba loijare mideng tabiri ba singbu amukana khurumjare